Kuki-Zingna Manipur Thugaiduna Tongan Balengak Semnaba Lal Horakpadagi Maitei Furupka Akan Mamongda Muknaba Thoklingai Chairakta Mizoram gi Chief Minister Laldu Homana Chin-Kuki-Zo Sing Punsinduna Tongan Balaiba Ama Semnabagi Apamba Fongdokrai Mijo Luchingba Sigi Wafamasi United States of America gi Indianapolis da Haukiba September Marida Pangthokiba Jo Furupki Apunba Mifam Amada Wangangbada Fongdokibani Hairi Adubu mahaki wafam asi national media yauna India ge news channel amasung pauche singda phongnarakna viral chalaklei Chief Minister Laldu Homa ki wafam da Bangladesh Myanmar amade India gi saruk singda khundariba Chin-Kuki-Zo sing amatani matam pumbada khaidokna ba yaroi Taibang semba mapugi thauzal ga loinana luchingba amaki makhada aikhoigi oiba tongan ba leibak ama semgadabani Madugi mathakta Chin-Kuki-Zo singbu leibak ahumgi leingakna tokhai-tokhaina khaidok pire haiba wafam su thamki Panba yabadi Bangladesh ki Prime Minister oirambadagi Kwata gi wathokta India da Michel oina leiribi Sheikh Hasina na United States of America na Bangladesh Myanmar amasung India gi saruk oiriba Manipur gi ngamkhai khara khaidok tonganba Christian nation ama semnaba hotnai haina fongdokpa leikrabani Chief Minister Laldu Homa ki wafam asuna Christian nation ama semnabagi lambi ama yatpa horabra haibigi wahang kaya lakpa hore